Siki mukbang se tawna ba ubra ba mina. Ude. Yes taw ba dane khangabra chumba mi do lupa champi ne ina. Hoi, mala. Hoi. Ang chawa surprise ka puturok daw ko manra. Kevin Crew oibagi paisa do konadra male YouTube video mung namaga kari paisa taanba hore haiba kanum haibani ne adumaina haibdo kitang nungaite haitare Stress pi ba ko ita singna video mar ama namdra bane ba ise wakhal nungai tabi khangabra bi sidharaga leiba adumba tabak laitaba hoi emotional support need oiba yaw tarak island manung sida adubu supporters myam za targa zune fattaba ama ngang paduna ne ngasi di khara pen rei bani se ko nuni handle man hiding ba haizo ko som da khande khoi di sorry se ko khara budi lang di lang ani ko mapan do phong namde ba ko do sum namningak pa ngasi do nangai manung do sum nungdang kuningi nambane ba do ngasi di nungdang oidre nungdin da khoigi noba pa ngasi mela sarama paktong aw ngasi ki views e enjoy tawraga yenga ga chaga tawbani ko khoi views ya hoi mala hoi mina no pagi bani se am ngangnarabani ko ado ngasi khoina saja doizya mina kasu am chana de ko sung baza chana bra khangde siki mukbang se tawna ba ubra ba mina ude ko mi tawna da bane mayam guest tawra mo guest tawba mi da lupa champi ni as right tawba ai tawrage ate guest tawba da ne khangabra chumba mi da lupa champi ni ina aina tawra daw ni ko adu dia ya mo di hang tok charage kay male kay mangi si ko sibo kay mandi ge khangan da ko kangan ko ado di kay sunatte tan mukbang tau ge ngasi di tan si thang ge ko ma ani ahom mari manga taruk taret nipan mapan mari ko makai cha dau ba ko ingrani kano foldo non sala tham yar sar se aina ne sigi ama se sigi ma tangkai cha mina aina kitang thau dau bi da thau toran bai na healthy oiroi da na ina han be cha khom se di se mayam bin thok se mit pangam de mayam gi lo ra sare 회장 잡고 있는데 나를 깐드러냐 mina mayam in balo ra sa tham mo haibana 하나브라 haibana edi sare 아좀 짜나보네 미 얌랑함 너무 많이 먹었는데 이거 mathangdana utiga puriga 짠건그냥 짜는데 어디가 짜나대 봐 mama 하지 hꯧꯖꯤꯛꯀꯥꯟꯗꯤꯅꯦ cabin crew 어이바 미수 YouTube 항바 야데 가 하이나 레이브라 칸데 나한기 아이가 마가 그 인장로 잡아도 놈이다 한감가 아바타 비싱주가 또 보놈이다 아데 이바니기 비디오 바이럴 마참 쳇पने बको वीडियो क्लिप मचाम दमीना शेयर तौबदा कई बाहाबदा Kevin Crew oibagi paisa do konadra male YouTube video mung namaga kari
पैसा तानब हौरꯛꯑꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯕꯨ ꯀꯩ ꯆꯥꯅꯔꯤꯒꯦ ꯃꯦ What is your opinion? ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯤꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯃꯐꯝ ꯃꯌꯥꯝ ꯆꯠꯂꯤꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁ ꯑꯣꯏꯅ ꯁꯨꯝ ꯐꯣꯟꯁꯤꯗ ꯍꯥꯞꯆꯜꯂꯤꯗꯤ ꯁ꯭ꯇꯣꯔꯦꯖꯇ ꯁꯨꯝ ꯌꯥꯝꯃꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯁ꯭ꯇꯣꯔꯦꯖꯇꯣ ꯆꯜꯂꯛꯑꯣꯏꯕ ꯂꯝ ꯆꯠꯂꯤꯁꯦ ꯌꯥꯝꯃꯦ ꯍꯥꯏꯗꯤ ꯃꯤ ꯑꯃꯒ ꯑꯃꯨꯛ ꯆꯠꯀꯅꯤ ꯁꯦꯝ ꯃꯐꯝ ꯆꯠꯂꯁꯨ ꯍꯥꯏꯗꯤ ꯐ꯭ꯔꯦꯟ ꯑꯇꯣꯞꯄꯒ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯇꯣꯞꯄꯒ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯃꯦꯃꯣꯔꯤꯁꯇꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯐꯣꯟꯗꯨꯗ ꯁꯨꯝ ꯍꯥꯞꯆꯜꯂꯒꯗꯤ ꯆꯟꯗꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯗꯩ ꯁꯣꯏꯗꯅ ꯀꯛꯈꯤꯕ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨ ꯃꯌꯥꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝ ꯃꯦꯟ ꯑꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯗ ꯂꯩꯍꯧꯅꯕ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕ ꯍꯥꯏꯗꯤ ꯐꯣꯟꯗ ꯍꯥꯞꯄ ꯍꯥꯏꯁꯤꯗꯤ ꯃꯥꯡꯈꯤꯕ ꯌꯥꯏ ꯐꯣꯟ ꯃꯥꯡꯈꯤꯕ ꯌꯥꯏ ꯇꯥꯍꯧꯕ ꯌꯥꯏ ꯐꯣꯟ ꯌꯥꯈꯤꯗꯕ ꯌꯥꯏ ꯑꯃꯨꯛ ꯍꯟꯅ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯈꯤꯗꯕꯁꯨ ꯌꯥꯏꯑꯕ ꯈꯪꯉꯕ ꯑꯗꯨꯗꯨꯅ ꯊꯝꯖꯟꯍꯧꯅꯕ ꯃꯦꯃꯣꯔꯤꯁꯇꯣ ꯊꯝꯖꯟꯍꯧꯅꯕꯅꯦꯕ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯪꯉꯕ ꯄꯩꯁꯥꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁ ꯅꯨꯡ ꯀꯩꯀꯥ ꯃꯦꯃꯣꯔꯤꯁ ꯀꯩꯀꯥ ꯃꯌꯥꯝꯗꯣ ꯊꯝꯖꯟꯍꯧꯅꯕ ꯑꯗꯨꯗ ꯑꯞꯂꯣꯗ ꯇꯧꯔꯒ ꯂꯩꯍꯧꯕ ꯍꯥꯏꯁꯤꯗꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯒꯤ ꯃꯥꯡꯈꯤ ꯇꯥꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯃꯤꯡꯗꯣ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟ ꯑꯝꯗ ꯑꯣꯏꯔꯁꯨ ꯁꯔꯆ ꯇꯧꯔ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯅ ꯆꯠꯈꯤꯕ ꯆꯥꯈꯤꯕ ꯃꯤ ꯎꯅꯈꯤꯕ ꯃꯤ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯍꯦꯛ ꯋꯥꯏ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯦ ꯅꯤꯡꯁꯤꯡꯉꯒ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯍꯧꯔꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯗꯨꯒꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯇꯧꯖꯕꯅꯦꯕ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯁꯨꯅ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯄꯥꯏꯗ꯭ꯔꯦꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯦ ꯑꯗꯣ ꯐꯦꯁꯕꯨꯛꯁꯦ ꯅꯨꯃꯤꯠꯇꯨꯗ ꯀꯩ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯔꯝꯗꯤ ꯑꯃꯔꯣꯝꯗ ꯐꯦꯁꯕꯨꯛꯇ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯃꯥꯟꯅꯗꯦꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯦꯁꯕꯨꯛꯇꯗꯤ ꯈꯪꯗꯦ ꯃꯤꯁꯦ ꯁꯤꯗꯗꯣꯏꯀꯣ ꯁꯤꯗꯗꯣꯏ ꯈꯣꯠꯇꯣꯏꯒꯤ ꯇꯧꯕ ꯉꯥꯛꯇꯅ ꯍꯦꯜꯂꯦꯕ ꯐꯦꯁꯕꯨꯛ ꯄꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯅꯦꯒꯦꯇꯤꯞ ꯑꯦꯅꯔꯖꯤ ꯁ꯭ꯇ꯭ꯔꯦꯁ ꯄꯤꯌꯦꯕ ꯁ꯭ꯇ꯭ꯔꯦꯁ ꯄꯤꯕꯀꯣ ꯀꯥꯟꯅꯗꯕꯗ ꯑꯩ ꯇꯁꯦꯡꯅ ꯚꯤꯗꯤꯑꯣ ꯃꯔꯛ ꯑꯃ ꯅꯝꯗ꯭ꯔꯕꯅꯦꯕ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯪꯉꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣꯗ ꯐꯦꯁꯕꯨꯛ ꯄꯥꯏꯔ ꯀꯩꯗꯧꯗꯣꯏꯅꯣ ꯄꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯔꯒ ꯀꯛꯊꯠꯈ꯭ꯔꯦꯕ ꯑꯩꯅ ꯐꯦꯁꯕꯨꯛꯁꯦ ꯈꯪꯉꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯀꯩ ꯍꯥꯏꯅꯕꯅꯣ ꯈꯣꯠꯅꯕꯅꯣ ꯀꯩꯝ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯆꯪꯉ ꯌꯦꯡꯉꯦꯕꯀꯣ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯉ ꯂꯩꯕ ꯃꯤꯗꯣ ꯑꯗꯨꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯌꯦꯡꯀꯥꯟꯗꯅꯦ ꯑꯗꯨꯝꯕ ꯃꯤ ꯁꯤꯙꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯂꯩꯇꯕ ꯍꯣꯏ ꯃꯤ ꯑꯃꯈꯛꯇꯤ ꯑꯣꯏꯔꯝꯃꯦ ꯃꯥꯗꯣ ꯑꯗꯨꯅ ꯃꯥꯒ ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯉꯥꯡꯅꯤꯡꯖꯅꯨ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯔꯒꯀꯣ ꯄꯥꯝꯖꯕ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯕ ꯁꯞꯄꯣꯔꯇꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅꯦ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯔꯗꯤ ꯉꯥꯏꯈꯣ ꯂꯣꯏꯒꯤꯒ ꯑꯃꯨꯛ ꯍꯧꯗꯣꯔꯦ ꯑꯩꯗꯤ ꯃꯤꯅ ꯅꯣꯛꯄ ꯎꯕ ꯌꯥꯗꯦꯕ ꯅꯣꯛꯅꯤꯡꯉꯦꯕ ꯑꯩꯁꯨ ꯃꯔꯝ ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ ꯑꯗꯨꯒꯤ ꯅꯍꯥꯟ ꯚꯥꯏꯔꯦꯜ ꯆꯠꯄꯗꯣ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯅꯣꯛꯑꯒ ꯃꯔꯝ ꯁꯨꯡꯈꯪ ꯈꯪꯗꯕꯤ ꯑꯩꯁꯨ ꯅꯣꯛꯎꯕꯅꯦꯕ ꯑꯩ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦ ꯇꯧꯕ ꯀꯥꯎꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯔꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯃꯥꯒꯤꯗꯃꯛꯇ ꯑꯐꯕ ꯇꯧꯕꯤꯕ ꯉꯝꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯠꯂꯤꯁ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕꯗꯣ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯊꯕꯛ ꯍꯣꯏ ꯋꯥ ꯇꯧꯕꯤꯒꯅꯣꯕ ꯉꯥꯡꯒꯅꯣꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯇꯔꯅꯤꯅ ꯊꯣꯛꯄꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯌꯥꯝ ꯍꯔꯥꯎꯋꯦꯀꯣ ꯑꯗꯨꯗꯨꯒ ꯍꯥꯏꯗꯤ ꯍꯣꯏ ꯃꯌꯥꯝ ꯇ꯭ꯔꯣꯜ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯒ ꯍꯦꯇꯔꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯈꯪꯉꯕ ꯑꯗꯨꯝ ꯃꯤꯒꯤꯗꯃꯛꯇ ꯑꯐꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯍꯩꯇ꯭ꯔꯗꯤꯅꯦ ꯀꯩꯝ ꯍꯥꯏꯕꯤꯔꯛꯈ꯭ꯔꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯣꯕ ꯈꯪꯉꯕ ꯃꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯝ ꯂꯥꯞꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯒ ꯃꯅꯤꯄꯨꯔꯗꯒꯤ ꯊꯣꯛꯂꯛꯑꯒ ꯏꯟꯗꯤꯌꯥꯗꯐꯧ ꯂꯩꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯌꯥꯝ ꯂꯥꯞꯅ ꯄꯦꯔꯦꯟꯁꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯏꯃꯥ ꯏꯄꯥꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯥꯝꯗꯒꯤ ꯃꯌꯥꯝ ꯂꯥꯞꯅꯒ ꯂꯩꯔꯤꯅꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏ ꯇꯔꯛ ꯏꯕꯥꯅꯤ ꯈꯛꯇꯅꯦ ꯌꯧꯅꯩꯁꯦ ꯂꯩꯁꯦ ꯑꯗꯨꯗꯩꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠ ꯅꯤꯠ ꯑꯣꯏꯕ ꯌꯥꯎꯋꯦ ꯇꯔꯛ ꯑꯥꯏꯂꯦꯟ ꯃꯅꯨꯡꯁꯤꯗ ꯍꯥꯏꯌꯣ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯐꯖꯕ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯀꯩꯝꯇ ꯐꯥꯎꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯋꯦꯕ ꯈꯪꯉꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯃꯤꯁ ꯇꯧꯕ ꯑꯃ ꯇꯧꯕ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁ ꯏꯟꯗꯤꯌꯥꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯄꯤꯄꯜ ꯑꯩꯈꯣꯏꯒꯤ ꯃꯤꯗꯣ ꯃꯐꯝ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯊꯦꯡꯅꯗ꯭ꯔꯕꯅꯦꯕ ꯈꯪꯕ ꯑꯦꯁ ꯑꯦ ꯄꯦꯁꯦꯟꯖꯔ ꯑꯣꯏꯔꯁꯨ ꯀꯅꯥꯝ ꯊꯦꯡꯅꯗ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯂꯥꯏꯐꯅꯦ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯤꯡ ꯌꯥꯝ ꯊꯥꯒꯠꯆꯩꯀꯣ ꯑꯗꯣ ꯀꯩꯗꯧꯔꯕ
하이렇게 그러기가 시도 그래도 봐면 로션ง่ายดี 네 ꯍꯣꯏ ꯍꯥꯏꯗꯤ 그거 이사 이탄다 그마이나 모티베이트 tꯧꯖꯩ ꯍꯥꯏꯔꯀꯥꯟꯗꯀꯣ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯑꯩꯈꯣꯏꯕꯨ ꯉꯥꯡꯕꯤꯕ ꯅꯨꯡꯁꯤꯗꯕꯗꯤ ꯌꯥꯝ ꯎꯗꯦꯀꯣ ꯑꯃ ꯑꯅꯤ ꯍꯣꯏ 100%ꯗ 10% ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯉꯥꯡꯅꯕꯤꯕ ꯂꯩꯔꯤꯅꯦꯕ ꯑꯗꯨꯕꯨ for example ꯅꯤꯀꯣ ꯅꯪꯒꯤ YouTubeꯒꯤ any vlog ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯃꯦꯟ ꯁꯨꯝ ꯄꯥꯔꯛꯑꯣꯕꯀꯣ ꯐꯠꯇꯕ ꯉꯥꯡꯕ ꯑꯃ ꯑꯅꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯉꯥꯡꯗꯕꯗꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯦꯕ ꯁꯄꯣꯔꯇꯔꯁꯅ ꯍꯦꯟꯅ ꯌꯥꯝꯃꯤꯅꯦꯕ ꯑꯗꯨꯕꯨ ꯁꯄꯣꯔꯇꯔꯁ ꯃꯌꯥꯝ ꯌꯥꯝꯖ ꯇꯥꯔꯒꯁꯨꯅꯦ ꯐꯠꯇꯕ ꯑꯃ ꯉꯥꯡꯉꯛꯄꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯗ ꯅꯤꯡꯁꯤꯡꯉꯤꯕ ꯑꯩꯅ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯛꯄꯒꯤꯗ ꯕꯦꯠ ꯀꯃꯦꯟꯠꯁ ꯈꯔ ꯌꯥꯎꯕꯅꯦꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯗꯥꯎꯟ ꯆꯠꯂꯦꯕ ꯈꯪꯉꯕ ꯗꯥꯎꯟ ꯌꯥꯝ ꯊꯤ ꯆꯠꯂꯦ ꯑꯩ ꯑꯩ ꯀꯩꯅꯣ ꯑꯗꯨꯝ ꯐꯣꯟ ꯑꯃ ꯂꯩꯔꯒ ꯍꯥꯞꯄꯁꯨ ꯍꯥꯞꯄꯒꯦꯗ ꯃꯦꯃꯣꯔꯤꯁ ꯑꯗꯨ ꯑꯗꯥꯒ ꯑꯩ ꯀꯩꯁꯨ ꯊꯥꯒꯠꯂꯔꯣꯏꯒꯦꯗ ꯇꯜꯂꯦꯗꯅ ꯌꯥꯝ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯒꯦꯕꯀꯣ ꯑꯗꯨꯗꯩ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯆꯤꯆꯦ ꯈꯣꯏꯅꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯇꯥꯁꯟꯒꯅꯨ ꯐꯠꯇꯕ ꯄꯣꯖꯤꯇꯤꯚꯇꯨꯗ ꯐꯣꯀꯁ ꯇꯧ ꯑꯗꯨꯅ ꯇꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯀꯩꯁꯨ ꯈꯟꯗꯕꯗꯣ ꯁꯨꯝ ꯉꯝꯃꯛꯑꯦꯕꯀꯣ ꯑꯗꯨ ꯑꯣꯏꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯟꯗꯕ ꯍꯥꯏꯕ ꯋꯥꯅꯤ ꯈꯟꯕꯅꯤ ꯌꯥꯗꯕꯅꯦ ꯍꯣꯏ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯩꯕ ꯍꯩꯇ꯭ꯔꯦ ꯍꯣꯏ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯤ ꯐꯦꯁꯕꯨꯛ ꯀꯛꯈ꯭ꯔꯕꯅꯦ ꯑꯗꯨꯒꯤ ꯃꯤꯗꯨꯒꯤ ꯃꯔꯝꯅ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯦꯕ ꯀꯦꯕꯤꯟ ꯀ꯭ꯔꯨꯒꯤ ꯃꯇꯥꯡꯗꯅꯦ ꯃꯌꯥꯝ ꯉꯥꯡꯉꯝꯃꯦꯕ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯍꯧꯅ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯅ ꯊꯥꯔꯛꯄ ꯑꯩꯉꯣꯟꯗ ꯁꯨꯁꯃꯤꯇꯥ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯦꯕꯤꯟ ꯀ꯭ꯔꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯂꯩꯖꯥꯠꯅꯣꯅ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯅꯨꯄꯤꯗ ꯍꯥꯏꯔ ꯌꯥꯔꯝꯃꯔꯣꯏ ꯀꯣꯏꯕ ꯐꯪꯍꯧꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯑꯩꯗꯤ ꯑꯗꯨꯒꯤ ꯄꯣꯁꯇꯣ ꯍꯥꯟꯅ ꯎꯗꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯅ ꯊꯥꯔꯛꯄꯅꯦ ꯁꯨꯁꯃꯤꯇꯥ ꯁꯤ ꯅꯨꯄꯥꯁꯦ ꯀꯩꯗꯧꯔꯒꯦ ꯃꯥꯁꯦ ꯀꯦꯕꯤꯟ ꯀ꯭ꯔꯨꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯒꯤ ꯌꯦꯡꯉꯨꯕ ꯑꯩꯅ ꯆꯪꯉꯒ ꯃꯤꯅ ꯁꯨꯝ ꯂꯣꯏꯁꯟꯈꯤ ꯍꯥꯏꯗꯤ ꯐꯨꯜꯂꯦꯀꯣ ꯆꯥꯕꯗ ꯀꯪꯕꯒꯤ ꯏꯪꯖꯜꯂꯦ ꯉꯁꯥꯏ ꯁꯥꯔꯤꯉꯩ ꯍꯧꯔꯝꯕꯅꯦ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯁꯥꯍꯜꯂꯨꯔ ꯂꯣꯏꯔꯦ ꯂꯣꯏꯁꯜꯂꯛꯑꯦ ꯑꯩꯗꯤ ꯂꯣꯏꯕ ꯉꯝꯗꯧ ꯃꯥꯟꯗꯕꯅꯦ ꯑꯩ ꯇꯟ 2 ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯏ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯁꯨ ꯅꯪ 2ꯅꯤꯀꯣ ꯀꯔꯤꯅꯣ ꯑꯃꯃꯝꯅꯦ ꯃꯔꯤꯅꯤ ꯆꯥꯅꯩꯁꯦ ꯑꯩ ꯁꯤꯅ 3 ꯁꯨꯕꯅꯦ 4 ꯑꯩ ꯁꯤ 3 ꯁꯨꯕ꯭ꯔꯥ ꯑꯗꯨꯅꯦ ꯈꯠꯅꯗꯧꯔꯦ ꯁꯣꯝꯗ ꯋꯥꯔꯤꯁꯦ ꯅꯪ ꯆꯥꯎ ꯂꯩꯕ ꯍꯥꯏꯌꯦ ꯀꯩꯅꯣ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯆꯥꯒ ꯂꯨꯄꯥ ꯆꯥꯎ ꯍꯥꯎꯕ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯗꯨꯗ ꯇ꯭ꯔꯣꯜ ꯇꯧꯕꯒꯤꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯑꯣꯏꯕ ꯍꯥꯏꯁꯦ ꯁꯨꯝ ꯃꯄꯥꯟꯗꯒꯤ ꯎꯕ ꯑꯩꯈꯣꯏꯅ ꯂꯝ ꯐꯖꯕ ꯆꯠꯄ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯐꯖꯕ ꯑꯍꯥꯎꯕ ꯆꯥꯕ ꯁꯤ ꯈꯛꯇꯪ ꯅꯠꯇꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏꯕ ꯖꯣꯕꯅꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯀꯩ ꯊꯣꯛꯀꯅꯤ ꯈꯪꯗꯦ ꯍꯌꯦꯡ ꯀꯩ ꯊꯣꯛꯀꯅꯤ ꯈꯪꯗꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦꯀꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯨ ꯀꯦꯕꯤꯟ ꯀ꯭ꯔꯨꯒꯤ ꯄꯨꯟꯁꯤꯁꯨ ꯍꯟꯗꯛ ꯆꯍꯤ ꯂꯣꯏꯔꯛꯄꯗ ꯊꯣꯛꯈ꯭ꯔꯤꯕ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯕꯗ ꯊꯃꯣꯏꯁꯤꯗꯅꯦ ꯈꯪꯉꯕ ꯐ꯭ꯂꯥꯏꯠ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯁꯤꯗ ꯀꯤꯖꯔꯒ ꯏꯁꯣꯔꯁꯦ ꯈꯣꯏꯔꯝꯃꯒ ꯁꯣꯏꯗꯅꯕ ꯉꯥꯝꯗꯅꯕ ꯍꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯆꯦꯠꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯄꯨꯔꯒꯅꯦ ꯃꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯂꯤꯁꯦ ꯈꯪꯉꯕ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯗꯤꯃꯣꯇꯤꯚꯦꯠ ꯇꯧꯕꯁꯨ ꯇꯧꯕꯤꯒꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕꯗ ꯃꯤ ꯑꯇꯣꯞꯄꯅ ꯎꯔꯒ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯣꯛꯈꯤꯗꯧꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯣ ꯇꯧꯕꯤꯒꯅꯣ ꯀꯅꯥꯝꯇꯅ ꯇꯧꯕꯤꯒꯅꯣ ꯁꯤꯒꯤ ꯊꯕꯛꯁꯦꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯆꯦꯅꯤ ꯅꯆꯜꯅꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯌꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯅꯨꯡꯁꯤꯅ ꯇꯝꯕ ꯉꯝꯗꯦ ꯀꯔꯤꯝꯇ ꯇꯝꯕ ꯉꯝꯗꯦꯀꯣ ꯄꯨꯟꯁꯤꯁꯦ ꯀꯔꯤꯝ ꯄ꯭ꯔꯦꯗꯤꯛ ꯇꯧꯕ ꯉꯝꯗꯦ ꯍꯤꯡꯉꯤꯉꯩꯁꯤꯗ ꯑꯃꯅ ꯑꯃ ꯅꯨꯡꯁꯤꯅꯔꯒ ꯃꯣꯇꯤꯚꯦꯠ ꯇꯧꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯅ ꯑꯣꯏꯁꯦ ꯉꯁꯤꯗꯤ ꯈꯔ ꯄꯦꯟꯗ꯭ꯔꯦ ꯏꯕꯥꯅꯤꯁꯦꯀꯣ ꯅꯪꯅ ꯍꯦꯟꯗꯜꯃꯦꯟ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖ ꯀꯩꯁꯨꯝꯇ ꯈꯟꯗꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯦꯟꯁꯤꯟꯕ ꯉꯝꯃꯨꯕ ꯅꯠꯇꯦꯕ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯍꯥꯏꯖꯔꯛꯏꯅꯦꯕ ꯍꯦꯟꯗꯜꯃꯦꯟꯅꯦꯅ ꯑꯗꯨ ꯅꯠꯇꯕꯤ ꯗꯥꯏꯔꯦꯛ ꯃꯤꯒꯤ ꯚꯤꯗꯤꯑꯣꯒꯗꯣ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯔꯒꯀꯣ ꯉꯥꯡꯅꯕꯤꯕ ꯈꯣꯠꯅꯕꯤꯕ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ
นี่มันมิสเตอร์มันยาวสิ Anh tân ngang thì sao cái nó puri ต้องปั่น tân ngang thì school chapter tiffin hapak pada Jaipur lang ngay view ko je yeng de na chari ba ne na ngarang hina flight pirate ko da Bangkok ta gya over the sea pirate ko da si Europe ko da mit china ui dos villa shark la khang de ba ko nga de chou ba ni ba mai na on ba do chong khala man ga on la jang ri ba ngai jang gi ba ai phone de ba nam ni nam me ba ko nam tar ga ju hasna u de ba la tu na pajana view do landing tarom da gi sing da gi kang phala am dai do pajana u dra nya makha do loi ui phaja ni am na Ada juga pintu pamura. Jadi minta kari lam dono kau kuat lo. Football tahu gitu do. Ada cakap betul full passenger ni kau halak pajina empty pura empty. Jadi tahu betul dah kau pintu pamala ya ba. Ramai hari permission do captain mana period dia. Pamala ramai ni lah. Sa auto man da Thalo. lùi rồi cha lùi rồi Still là số khang ngom level không ba. thắc ngầm biết được mấy đi sang ngang đi Khoi ma được đấy, ngon giả thật tôi. Chỉ đóng lại. Hình như con nó đông hoàn này chập ra rồi ba. ko bi je thama paramani leiba ani bu paramani ta ama gana te koire Lấy về điểm cân bạ chạm thì sao được bạ. ko bi sang pam to la Không có môi. si ngan da hau ban pam bangan ko bi lei thong ga pam de na sa da ba Thùng bay trở dù hao với điểm mà chắc có rất là khăng mà mình nè ba. Đôi chú hay nó mới đi hòn đây bên này. Cầm này bên này. Hàng cái đôi chả thuộc thì đâu để sống. Hay không mong chán ngang ra. Sekarang no apa masih jangan bisa satu ani me. ai dong rang do imana bim thaga lebe se das du u bi chan khala bai do Masih kai cabe au kai ho. ok ba din na ti we ko chu re do Allah lấy nó xuống. na phone parak pra khoi wari sai lo sen batar View ra tấm hiệu lắm gây nổ. it ke view la ke ko view tu koi ni view hai je koi view ana da I view enjoy the way Mình xài cái tăng cái xào đồ mà điểm không ngoài đâu này. Im nhỉ. Xin im nhỉ. video se sai lo sen lage Kasi di Pendabagi kari paudam Kholau. paudam hai akhoi na paudam pi ni wari li ni kholau ga ba do di a lao ba do he khoi na ga Pendabagi kholau Pendabagi khara bu phong do khre. hoi Ta đi sam paudam khara tam ja gre phong do khre du na ka da re. Mình demotivate tau bigano. Afaba ka da re.
it is afaba haiba ngamdradi fattabasu haibigano sine aina hainingba ꯑꯗ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨꯀꯣ ꯌꯦꯡꯉꯨꯅꯕ ꯐꯦꯁꯕꯨꯛꯁꯤꯗꯅꯦ ꯈꯪꯕ꯭ꯔꯥ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯂꯩꯀꯣ ꯀꯠꯂꯛꯄ ꯌꯦꯡꯊꯤꯕꯅ ꯍꯦꯜꯂꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯐꯦꯁꯕꯨꯛꯇꯅꯁꯨ ꯍꯦꯜꯂꯤꯀꯣ ꯇꯣꯛꯁꯤꯛ ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯄꯨꯔꯥ ꯑꯣꯏꯕꯁꯦ ꯇꯣꯛꯁꯤꯛ ꯈꯨꯑꯣꯏ ꯑꯗꯨ ꯑꯩ ꯐꯦꯁꯕꯨꯛ ꯄꯥꯏꯗ꯭ꯔꯤꯁꯦ ꯑꯦꯀꯥꯎꯟꯕꯨꯗꯤ ꯂꯩꯕ ꯂꯩꯇꯕ ꯌꯥꯗꯕꯩꯗꯣ ꯑꯗꯨꯅꯤ ꯍꯣꯏ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯒꯥꯏꯁ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯄꯦꯟꯗꯕꯒꯤ ꯁꯨꯝ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯅ ꯑꯩꯈꯣꯏꯁꯨ ꯀꯩ ꯃꯅꯨꯡꯗ ꯃꯂꯣꯝ ꯊꯝꯕ ꯃꯤꯗꯨꯗꯤ ꯅꯠꯇꯦ ꯀꯣ ꯊꯝꯖꯔꯣꯏ ꯑꯗꯨꯝ ꯂꯦꯠ ꯏꯠ ꯕꯤ ꯀꯣ ꯃꯣꯏꯅ ꯐꯠꯇꯕ ꯉꯥꯡꯉꯦ ꯑꯗꯨꯒ ꯉꯥꯡꯖꯁꯅꯨ ꯑꯐꯕ ꯉꯥꯡꯕ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯅ ꯃꯣꯏꯒꯤꯗꯃꯛꯇ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯕ ꯁꯦꯝꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯃ ꯁꯦꯝꯕ ꯍꯧꯈ꯭ꯔꯕꯅꯦ ꯑꯦꯜꯕꯝ ꯀꯨꯝꯈ꯭ꯔꯦ ꯀꯩꯅꯣ ꯊꯥꯒꯠꯂꯛꯑꯣ ꯅꯪ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯅꯝꯃꯒ ꯅꯪ ꯏꯟꯁꯇꯥꯗ ꯊꯥꯒꯠꯄ ꯏꯟꯁꯇꯥꯒꯤꯅꯤ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯀꯤꯅꯤ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯅꯠꯇꯤꯌꯦ ꯈꯨꯅꯝꯗ ꯌꯨꯇ꯭ꯌꯨꯕꯀꯤꯅ ꯁꯨꯃꯥꯏꯅ ꯅꯝꯃꯤꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯒꯥꯏꯁ ꯊꯦꯡꯛ ꯌꯨ ꯊꯥꯔꯝꯃꯣꯏꯗꯣꯏꯔ ꯊꯥꯖꯜꯂꯁꯤ ꯂꯥꯛꯑꯣ